Kamalbabu ki langla langjil thidokpagi Matangda mathou tarabadi mapham chaba agency amada shinnaraga thigathanba amade Henna Mapangal Kanba committee ama shemlaga thibagi thabak chaba phongnaba Khongthang Paikhatkani haina Chief Minister Nongthombam Biren na phongdokkhre. Wafam ngarang numidang Chief Minister ki Secretariat Manipur da Lengaki Directorate of Information and Public Relations amasung Directorate of Health Services and National Health Mission ki kumza lising ani kun manga ke wall calendar amade diary phongbagi thoramda Chief Minister na phongdokhibani. IPR amade Health Minister Dr. Sabam Ranjan, Power Minister Thongam Biswajit, Works Minister Govindas Konthozam, MLA Sapam Kinjukeshwar amade MLA Thongam Santi Commissioner amade Director Singh yauna pangthokiba thoram aduda paumi Singh na hangba wahangi paukhum piraduna Chief Minister Nongthombam Biren na hai state asida thokliba irang asi loishillaga ingtapa purakna bagi damak tongan ba agency kaya ki Khongthangda wari sanaduna yamna kanna lengakna hotnare thokliba irang asina waram oiraga Imphal thadoktuna chatkhiba officer sing Imphal da amuk halak handuna magi thabak sing amuk hanna join tounaba lengakna kanna process tawri. Chief Minister na makhata na hai housing parliament session su loirabanina Ministry of Home Affairs na Manipur da thokliba irang asigi matangda state asigi tongan ba furuk singi damak MLA Singh Delhi da unaraga wari shanaba adu makhata na paikhatlakani haibaki thazaba leimakhongi army camp da changkhraga housing phawba thiba khangdana leiriba laishram Kamalbabu ki matangda High Court of Manipur da PIL ama tharakpadage court ki directive matung ina chayol ani khudingi report pirakna ba khanghanbasu leire army ki maikai dage kanna thiba ki thabak sing chathari haibaki paukhum piri karigumba tangai fadaba leiraklabade case asi mapham chaba agency amada shinnaraga thigathanba amate Henna Mapangal committee ama shemlaga thibagi thabak ase tounaba Khongthang Paikhatkani haukiba tha kharagi mamangdage state asida tangdu leita bangamdaba leiriba ase Christmas kumhaina lakpada mahausagum ingtapa lamdam ama oinaba miyamna church singda khurumbiu haina Chief Minister na appeal tawki. Oi am kana tongnei moi court PIL thadna kotna court ki directives na suma yam no birangani every 2 weeks pirakada bani madugi report haibna singba tawba court su ama leiri aduga loinana moigi army singi da su moigi reply da moi yam kana thiri kholi haiba malak panina ai khoi kitang madugi honorable court su leiba aduga moina su thiri kholi haiba leiba dugi khoi government gi oiba khoi kitang ai khoi su thirba da yauriba port mo oiba ni kitang gienge du tangai phadragadi ai khoi magi Kamalbabu gi case gi khoi sam mapham chaba maram chaba agency gumba or committee gumba kari gumba torganda thigana na hana already khoi committee ma semaga court tang da gi leikre adu na taba hena kitang power leba committee ma semaga magi se where about thidong na bai khoi comment na soina step lokholakani hena imadi mai ma thajib